Manipur NRC athu matum da chatnahallu haiba dabi touraduna United Naga Council UNC amadi kokomi gi miyoi tara mathune saba hunna mi kangbu amana ngase Manipuri governor anusha ike go naduna mahaki khuthangda Prime Minister Narendra Modi da memorandum ama pisankhre ngase governor naga unakiba da UNC gi General Secretary Pareo Satansang amadi kokomi coordinator TS Somendro ani na luchingke ngase governor go naduna memorandum pisalro matungda kokomi coordinator TS Somendro na hai Manipur NRC athu matum da chatnahallu haiba dabi touraduna governor gi khuthangda Prime Minister Narendra Modi da memorandum among a citizen bani memorandum to that on Tongan Balai Bak Sing the Logi Wamada Manipur Selectuna Kundale Tasalakwa demography da achobo safu pirakpa sina maram oiraka langang sina so hengal aliba khulsing asi yengsin hotaba maram oiraka jangsin kiba mitop sing amati khulsing masak khangdok nabagi dam atho matam da NRC chanang dabni haiba ngasi gi memorandum asi pisen bani haina phongdorke Nepal dagi, Myanmar dagi, adagi koi Bangladesh dagi, tungan ba koi ki Myanmar ba, koi illegal immigrant Myanmar la akan da Manipur da khuthangda pa khun masing asate bati hengalak pa dole democratic choba chafu ma pirak pa asina maram morga hai ba akoi ki kaino da koi ki khun sing asi akoi lengang asu khangok dana yingok dana recognize pithom ba aduna to ki bati khun masing asi hengalam ba si kudakta koi khangdong naba khidong nabi damaka NRC kudakta chanalu aibagi matang dane koi UNC ga koi kokumi kusan narga Prime Minister da koi memorandum pisin jamani masi governor gi through da pisan naba koi chalu bani ado koi governor na hapda ayamba haiba memorandum si thana ba tawrage mahang nasu koi gi Manipur gi issue gi matang tongan ba koi gi Home Minister Prime Minister ati President singba mayam mamang su nakre aduga thu matamda mang su taksen gani NRC si Manipur sanaraka Manipur thoiba khoge sikuba issue si loksana na khonabda ba so so thang lobri haida tabri side sin sambire Amarabda memorandum pisankhre badu da saru yakiba UNC gi General Secretary Vareo Sangtang Sang na phongdorok kibada ngasi governor unariba si Manipur NRC chana lo haiba dabi tawruduna magi khuthangda Bharat ke Prime Minister Narendra Modi memorandum pisan bani haina phongdorke process ti tawba tare na parliament chathari aduna noi ngakti adum haibiu haina adum hairam ne kaman agenda gi uchi ko khandatari adubu kaman agenda da kaman issue video koi chamina gani haibidi adum phapta tarak lai